ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯤꯔꯝꯃꯤ꯫ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯍꯟ ꯇꯥꯍꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯁꯤ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯌꯨꯝꯊꯣꯡ ꯑꯃꯃꯝꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗꯤ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯆꯠꯇꯕ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯒꯨꯝꯕ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯂꯩꯀꯥꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯀꯤ ꯃꯈꯣꯟꯁꯨ ꯃꯥꯟꯕ, ꯃꯤꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕꯁꯨ ꯇꯧꯕ ꯑꯀꯤꯕ ꯃꯈꯣꯟ ꯈꯔ, ꯅꯣꯛꯄ ꯀꯞꯄ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯔꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯀꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯠꯈꯤ꯫ ꯃꯗꯨ ꯇꯥꯍꯧꯕ ꯈꯪꯍꯧꯕ ꯃꯤꯗꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏꯕꯗꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯝ ꯉꯥꯡꯕ ꯇꯧꯔꯝꯗꯦ꯫ ꯃꯄꯥꯟꯗꯁꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯗꯦ꯫ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯁꯤ ꯍꯌꯦꯡꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯥꯅ ꯁꯤꯔꯝꯗꯥꯏ ꯆꯠꯂꯝꯗꯥꯏ ꯈꯨꯜ ꯑꯁꯤ ꯈꯔꯗꯤ ꯇꯝꯅꯔꯅꯤ ꯈꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯑꯍꯤꯡꯗ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯒꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯃꯤ꯫ ꯇꯧꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯀꯌꯥ ꯀꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯐꯠꯇꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯏꯀꯥꯏꯕꯗꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯅ ꯁꯤꯔꯕ ꯀꯥꯟ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯔꯨꯅꯕ ꯇꯟꯅ ꯇꯟꯅ ꯊꯣꯛꯅꯔꯛꯈꯤ꯫ ꯈꯔ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯃꯔꯣꯝꯗꯗꯤ ꯃꯥꯅ ꯁꯤꯈꯤꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤ ꯈꯔꯗꯤ ꯏꯪ ꯆꯤꯛꯑꯅꯤ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯥꯞꯁꯤꯡꯗꯨꯅ ꯄꯣꯂꯣꯏꯕꯗ ꯃꯁꯥꯗꯨꯕꯨ ꯃꯩ ꯆꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯒ ꯃꯌꯨꯝꯗꯨꯒꯤ ꯃꯄꯥꯗ ꯑꯀꯤ ꯑꯀꯤꯕ ꯑꯃꯃꯝꯗꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯑꯁꯤꯕꯗꯨ ꯃꯌꯥꯝꯗꯨꯅ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯂꯝꯈꯤꯗꯦ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯤꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯇꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯆꯥꯎꯊꯣꯏꯁꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯔꯨꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯏꯕꯦꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯉꯔꯥꯡꯁꯤ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯠꯊꯣꯛꯄꯗ ꯈꯔ ꯅꯤꯡꯊꯤꯖꯅ ꯆꯠꯊꯣꯛꯄꯤꯌꯨ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯄꯣꯂꯣꯏꯕꯁꯤ ꯈꯔ ꯉꯟꯅ ꯇꯧꯔꯝꯃꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗꯒꯤ ꯇꯥꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕꯁꯤꯕꯣ? ꯊꯦꯡꯉꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯅꯣꯛꯐꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯟꯅ ꯇꯟꯅ ꯂꯣꯏꯅ ꯊꯨꯡꯅꯔꯛꯇꯣꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯝꯃꯤꯗꯣ ꯃꯥ ꯃꯁꯥꯅ ꯇꯧꯖꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ, ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯍꯟ ꯑꯣꯏꯔꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯃꯗꯨꯅ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯌꯥꯝꯁꯨ ꯊꯨꯡꯅꯔꯛꯄꯅꯤ꯫ ꯐꯔꯦꯁꯦ ꯊꯦꯡꯈꯤꯗꯣꯔꯦ꯫ ꯑꯁꯥꯏꯗ ꯃꯤ ꯈꯔ ꯊꯨꯡꯅꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯊꯣꯏꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯊꯥꯁꯤ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯤꯕ ꯄꯨꯡꯐꯝ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯂꯩꯔꯛ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯁꯣꯔꯣꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯅꯈꯤ꯫
Maduda Sakthoi miyoising adugi matung ilhaurage khanduna hatu hatu sienduna miyoising aduga punna poloi padu yawba satminharami. Ngayak lairagadi siriba imung aduda yawduna mayamsu silangba loisalaktuna asibadu poloi nama thangtorknaba siyam sarami. Serak aduda thongganda leiba huising adusu thongganda tho amata yanarumkhide kari maramgino khangde imungda sangge haidana kapkaptuna thong khotpa hongnarakhi. Serak aduda akanba nungsit amanasu humduna pairami. Matau kya aduda poloi ba yawba lakba miyamsing adusu sibon wari sanarami. Kari matongno tawri sibo phibam asida nong amuk laktori bazara hainarami. Asumna hainaringai ikhang khangawdana asiba masada kupiba phi adu nuksitna humdokhi. Siriba nupi adusu mamitu khanglaw lawna pangthoktuna leirami. Madu hek urubada miyamdudi masa masada thuk lawba ma poknakhi. Mayamdugi matau aduda siriba nupi adugi nupado sangsalagtuna nupiduna sirabasu mamitu pangthoktuna leibaduda nupaduna mamitu kupsalhalami. Masigi matung nuksina humdokhiba phi angawbadu khullaga magi nupaduna amuk kupsalami. Miyam aduna su athubada poloibadu hongnaba asibadu thangtoroknaba pungjan thinduna asibadu thangtokpa haurami. Ngayaki matungdidi poloifam jagadu yawraktuna asibadu mai sunaba thaurang tawki. Adubo silaiba nuksit aduna kanmankhibadagi mai adu pakpak sukhatpa ngamamkhide. Mayamsu upay ama tawduna lamhang aduda siriba miyoy adu yamna wana mai surami. Poloibadu mayay salakpada asibadu tumu yaramkhide. Masado taga tingna adum leiba thingnaramki. Diliba miyam sing aduna su ahenba singbun kayama langsanduna asibadu tumna mai tharami. Serak aduda Sakthoi su mai saiba manak adayda changsalami. Matam aduda Sakthoi tamna mai sakpa uuma kapthorakhi. Madudagi Sakthoi su khangduna chenthorami. Phana kuina sibadu mai tharapho tumba pakpak naidabadagi hongnabigi matungina lekai aduda leiba yu khara thakpa masamo phaba miyoy amana makhutta singjang ama paiduna poloi phamda sangkhi. Serak aduda mai saiba marak adudagi makhol ama miyamduna tarakhi. Tarakliba makhol adusu sagumba ama ngangbaki makhoni. Jangsenkhiba nupa adusu makhol adu tarakpadagi kiduna hantorakhi. Akanba nuksit amasu mafam marang khangdana poloi pham aduda humjalakhi. Ngayaki matungdadi angakpani siriba nupi adu masada maina tangkhai ma chaktuna phuklaungna haugalakhi. Matau aduda miyamdusu kibadagi mafam marang khangdana chenarami. Sakthoi su sena magi wakhanda kari matongneki sidi mangdasu oithoroidaba matau asibo daibangda kamdauna maside yum nongnaba sen khrage haidana kanna yangna mayum tamna selakhi. Khunggang adugi mataida hoba khongnang panbi adudagi su nupi amana kaptuna kappa lawbagi makhol ama tarakhi. Ngayaki matungdadi Sakthoi su mayum yaurami. Magi nupi busu sumangda kauthoktuna masada mai okthoaba matung Purit puron hongtoktuna imungda hathu adu sangami. Aduga thong adu chetna lonsalami. Sakthoi gi pakhatpa mataw aduda magi nupi bethoina kadauraki hangami. Maduda Sakthoina sumna khummi asibadu hinkalaure. Maina tangkhai ama masado chaktuna hinkalaure. Madubo oithokpa yabrane aide kibana loire haidana magi nupida hairami. Mapuroibagi wafam adu tabada ibethoi masada tu songkhiba khangaude. Magi mamangda uramba akiba mataw aduga magi nupa Sakthoina tamakpa wari aduga sap manarami. Khungang aduda leiba yum singe maning mayadasu ahing aduda mi ma leiba dongna yumthong khudingda loina tamnarami. Ahing dumade khungi mihoi pumba amata tumnaramkhide. Nonghek nganbagadi maiba maibi tanaraga poloi pham apa aduda khungi miyam ama tawraga muk salami. Mafam jaga adu hek yaubaga ngarang leikhidaba nupi adugi mapuroibadu mafam aduda lepaga leirami. Nupado ubada miyamdasu pungak hek ngakhi. Lekaigi miyoy sing adunasu nupa aduda ngarang ahinge thawdu adu wari tamami. Matam aduda leikhidaba nupi adugi mapuroiba aduna miyamda sumna hairakhi. Aigi nupido ngasi aina poloikhre. Nakhoi miyamna kiribadu karisu tawraroi. Magi masa hojikti ut onkhre. Thajadraga yengotu mangda ut onduna leire. Wahi ase haramduna nupada tumina sangkhi. Matau aduda miyamsu akiba magaloinana yengduna leina hauki.
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯆꯥꯗ ꯁꯤꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯥꯗ ꯃꯩꯅ ꯆꯥꯈꯤꯕꯗꯧꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯔꯒ ꯂꯥꯡꯉꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯈꯨꯜ ꯑꯗꯨꯗ ꯅꯤꯁꯥ ꯆꯥꯕ ꯌꯨ ꯉꯥꯎꯕ ꯈꯔ ꯂꯝꯍꯥꯡ ꯑꯃꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯌꯨ ꯆꯥꯛ ꯊꯛꯇꯨꯅ ꯃꯈꯣꯏꯁꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯕꯨꯠ ꯁꯥꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯅ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯨ ꯃꯤꯔꯧꯒꯨꯝꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯅꯥꯅ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯪꯁꯤꯜꯂꯨꯔꯦ? ꯃꯅꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯀꯩ ꯆꯥꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏꯅ ꯍꯧꯒꯠꯂꯤꯕ ꯃꯩꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯂꯤꯆꯩ ꯑꯃꯅ ꯁꯨꯝ ꯀꯣꯠꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯃꯩꯅ ꯆꯥꯕ ꯀꯥꯊꯦꯛꯑꯕ ꯈꯨꯠꯁꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯥꯕ ꯈꯨꯠꯁꯥ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯈꯨꯠꯁꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯈꯤ꯫ ꯀꯣꯟꯅꯗꯤ ꯈꯨꯠꯁꯥ ꯑꯗꯨ ꯂꯦꯡꯉꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯏꯈꯦꯡ ꯇꯥꯅ ꯈꯣꯠꯇꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯔꯛꯄꯗ ꯃꯩꯅ ꯀꯥꯕꯛ ꯂꯥꯕꯛ ꯆꯥꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯨꯡꯒꯪꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯑꯃꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯃꯤꯑꯣꯏ ꯑꯗꯨ ꯂꯣꯠꯍꯧꯕꯗꯒꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯊꯋꯥꯏ ꯍꯤꯡꯍꯧꯈꯤ꯫ ꯃꯥꯁꯨ ꯂꯥꯏꯕꯨꯡꯒꯤ ꯅꯥꯀꯟꯗ ꯀꯤꯖꯕꯗꯒꯤ ꯀꯞꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯁꯥ ꯑꯃꯅ ꯉꯪꯕꯗꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯃꯥꯅ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯃꯥꯡꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯊꯣꯔꯛꯄ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯏꯕꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯈꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯊꯦꯡꯅꯔꯝꯈꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯍꯤꯡꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯁꯥꯔ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯕꯨ ꯑꯃꯔꯣꯝꯗꯅ ꯀꯅꯥꯒꯤ ꯂꯩꯈꯤꯗꯕ ꯃꯤꯔꯥꯜꯂꯝꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯁꯨꯝ ꯁꯤꯖꯜꯂꯛꯑꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯝꯃꯛꯄ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯗ ꯄꯣꯂꯣꯏꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯍꯤꯡꯒꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯗꯒꯤ ꯃꯁꯥꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯍꯧꯗꯦ꯫ ꯃꯥꯒꯤ ꯀꯥꯕꯛ ꯂꯥꯕꯛ ꯃꯩꯅ ꯆꯥꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯤꯔꯥꯂꯝꯕ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯕꯖꯥꯔꯥ? ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯁꯥꯃꯛ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯄꯨꯡ ꯐꯥꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯨꯅ ꯄꯣꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯅꯤꯗꯤ ꯊꯥꯖꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯦꯞ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯍꯥꯏꯗꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯈꯤꯕꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯔꯝꯈꯤꯗꯦ꯫ ꯇꯧꯕꯗꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯝ ꯎꯕꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯕꯨꯠ ꯁꯥꯟꯅꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯀꯣꯏꯆꯠ ꯆꯠꯄ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯛꯇꯕꯗꯒꯤ ꯈꯤꯇꯪꯕꯨ ꯍꯦꯛ ꯊꯦꯡꯈ꯭ꯔꯕꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯥꯔꯨꯝ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯃꯅꯤꯡ ꯃꯌꯥꯗ ꯂꯦꯞꯄꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯊꯋꯥꯏ ꯐꯥꯎ ꯃꯥꯡꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯒꯨꯝꯕ ꯇꯨꯝꯅ ꯍꯤꯞꯅꯔꯝꯗꯥꯏꯗ ꯀꯥꯔꯨꯝ ꯃꯤ ꯄꯣꯂꯣꯏꯕꯒꯤ ꯃꯅꯝꯒꯨꯝꯕ ꯑꯃ ꯍꯦꯛ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯅꯝ ꯆꯦꯜꯂꯛꯑꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯗꯁꯥ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯊꯣꯔꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩ ꯑꯍꯩꯕ ꯅꯦꯛꯇꯨꯅ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯈꯨꯟꯗꯨꯒꯤ ꯑꯣꯏꯅ ꯃꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ
Sikraba miyoy amana uwanba fataba thawayni. Magi masado tumdripaw lakay kulasidi. Misi minato ikini. Nakoyna asiba haksang adu tido u hayraki. Wapam aduda kunjasing aduna singnaba mapuknaki. Mayna tumdriba haksang hayragadi. But sanaba nupi adugi haksang wairamgani. Magi haksang hausupaw layri khangaki. Numituda magi nupana hayriba singadu. Oidaba wani gyan taraki. Madudagi kunjasingna kupna watanaduna. Sikraba but sanabi nupi adugi mayumda. Lumduna kupna senaba hauraki. Matam aduda laikidaba nupi adugi mapuroibadu. Yung manung aduda kanaguma misak amaga. Wari sanaba makolama miyamna tarami. Madudagi miyamduna singnabadagi ahing amada. Yung maduda sangsaluba matamda. Mamangda puroiba mapung pakidraba nupi adu. Angagpa matawa mada mapuroiba na. Yung maduda losanduna tanami. Aduga tawaya duna kulladuda tadokduna. Mi hatpa wairamki. Madudagi koy saungnarba miyamaduna. Yung madu mapuroibaduga puna may tadoami. Masigi matung hanami si sada siramba. Ahingda yung tong kudingda. Miraw manam silamba singadu paki. Tawbadaba miyamna yung may tadokraba matung. Mapuroibadugi asiba haksangdo kakta tingnaki. But sanaramba nupiyadugi asiba haksang. Ut-uwan kraba saru macet amata tingnaramkidi. Adubo kunge miyoy karamanadi. May natumnaloy na sa amani. Madugi tingnadabani. Audite kariso tauraroy haynaraki. Asumna sahi magi matungdadi kulla topa amada. But sanaba nupido sakthoy na taba masatpada. Pibam chumna jaga amada haipet uramki. Maduda sakthoy na nupido ubada. Masada sway lauba mapoki. Nupido gi matung inaruba matamdasu. Ikang kangawda na tiba pangkidi. Sakthoy su masada ingak-ngak mayumda dum halaki. Mayam wari si matang asayda loijari. Makataba wari amuk putorok para yabra yengsagi. Masigidi mayamdagi kainanaba biday laukjari. Matangi warita mayam pun amuk tengnarasi.